Kuki Militant sing amasung Kuki Inpi asangi matakda action Lwkhatpi Guwahati da pangthoknaba sem sariba hun thadau cultural festival bu athingba piba amasung thadau Inpi asangi secretary bu gihan khanganbaga loinana fajinduna thangkibagi mayokta thadau student association na aiba cherol piduna matik jaba thabak Lwkhatpina ba union home minister da taksinkhre thadau student association general headquarter gi cherol amana hai Hayeng Guwahati da pangthoknaba thorang tawriba festival asibu Kuki Militant sing amasung Kuki Inpi asangi lusingba singna athingba pibaga loinana thadau Inpi asangi secretary bu fajinduna thamlaga kihan khanganbagi thabak sing chathari Kuki Militant singna thadau puruki miyamgi right to life amasung culture gi ningtamba bu singnariba asigi mayokta United Nation yauna malengi tongan ba forum chingda wasaktuna thadau singi mathakta terrorism gi thabak chathaduna miyoibagi hak khongoinariba asibu khanghanaba TSA na appeal tawragli idu ningthaudagi delakosege cycle news big threat to small com tribe Masanupi militant singna fakibadagi mapawa khalaina oiduna BP stroke tawraga lekhidre Mr. Lunkhothang Khongsai Elai Lunthang Elai Laithol Elai Wahaibi Secretary Cycle Bazar Board ki viral news aduga mari leinana social media da pauli oirangani singna ba miyoi fagatpada cycle dagi Miss LB kom chahi kunmanga apokpa Yakub kom Hindi teacher oiramlaba madung Chongtu Church ki pastor cycle ahing ahum Kuki Militant singna faraga wahang pahong tawrure maral maset amata leiramdabadagi Miss LB kom thadoroglaba matung mapa pastor Yakub kom tension hakjang khangsok sokdaraktuna BP stroke tawduna April 2 da lekhidre Miss LB kom bu mayumdagi nongmai singdonda faraga pukhiba du KNO gi cadre singni haina singnarubani adubu KR gi cadre ni Haiba sakhangba ngamkhre lairing maset amasu haitaba fatraba mini haina mayamna yadraba Lunkhothang Khongsai Elai Laithol gi damak mahakna haiba thajaduna KRA kangbu sing aduna KNO gi kedar saraga adugumba aranaba thabak adu tawrubano paisa kaya yamna makoida pibagi haiba asi asoba wahang lakle makoina KNO sakiba adu KNO gi ayaba lawkhibra sadragana KRA gi Chief David Hangsangi knowledge matung inna tawkibra natraga cycle town commander ki power makhada mahaki mi singna tawkibra pastor Yakub kom sikibagi responsibility KRA na lofam thui cycle leader singna tawba fataba singi pau social media da leak oirakpagi singna ba nipanupi singi phone munba puba saiba custody da torture tawba singi iduning thawna kayarak hanna post tawrakrabani fatraba leader sing asi Kankhananaba honaba makoigi aronba listat menanaba honabada public ta kihanba fuba saiba hatpa letri mara laitaba sing victim oiri psychology ariba londa saikur haina kaurami kom tribe na namna taba mafamni adubu haujiti kom tribe ki missing yamdre kom tribe ta asoba threat oiri protection tawbinaba sulaitre ngasi Manipur police na gari huran bani haiba miyo ema faraba miyo edugi mamingna Nurul Islam Elias Bapon sahi kunipan Jiribam district ki Jiribam police station gi manung chanba Kamaranga village dagi ne hairi faraba miyo edudagi jaka ani panba gari mari fagatpa ngamle hairi Uttar Pradesh ki Lucknow da leiba BJP office mamangda nupi amana masa mathanta mai thadaduna sinaba honakhre thawdok asiga tharaga asumna mafam asida masa mathanta mai thadaduna sijanaba honabagi thawdok asi anirak subani hairi Rajesh Julian da ge dele khochege Meitei CM na lal hauba khara hatradi yaroi haiduna Meitei phunghat hatki Meitei police na Meitei halaga mathau tawba afaba police ni taknaba medal fangnaba promotion kanaba tawrami Meitei lal haubana Manipur ningtamnaba Meitei halami Meitei degi paisa khairami khunai ase Lwkhatpi mapalaidaba masa kayana pikthanaba honarami Meitei CSO na ban blockade tawraga sorokta tire mai thaduna Meitei gari thugaiduna Manipur gi yaifanaba Meitei gi nomagi khusumal talaga chajaba kaya gi sakhaw thadalami ado haujiti fayeng sengmai khumbom lanba ngamdre BJP Congress NPP tawleire Sisipur more cycle iko more dagi yamlaba Meitei imung kaya yummai thaduna talagle Meitei hatbada thawna paba kanamta na kanba ngamkhidre Manipur thugaiba Manipur gi highway da lutawriba terrorist amata sifaina su hate police na su fade punna chatmina bugum tawre Manipur kananaba Meitei hatbada thawna phaba miyam marol thoktre mamisu udre haikre Lakun fawbagi tender amasung work order sing khudakta kaktalu lupa lakun fawbada leiba work order kaknaba taksinkre
State Lengaki Travel Affairs and Health Department na kumdalisingani kungi March 18 Village Department Committee VDC singna pithokiba lupa lakh 10,000 gi manungda leiba civil work ki tender amasung work orders sing khudakda gaktatuna contractor singna deposit tawramba earnest money deposit EMD gi senfam ting handu haina ngasi Manipur Lengaki Travel Affairs and Health ki Department ngasi Manipur Lengaki Travel Affairs and Health ki Special Secretary Travel Youth Council Manipur General Headquarter TYCM GHQ na representation ama pisinkre representation pisin kibaga mari lena na TYCM GHQ gi Media and Information Department na thadroba chirol ama na makata na hai Manipur Lengaki Tribal Affairs and Health Department na hawkiba kumdali singani kungi March 18 State Cabinet na kumdali singani kungi March 3 Approval pikiba amasung kumdali singani kungi September 9 thokiba Manipur Gazette number 145 kaloina na office memorandum ama thoktuna civil work thabak sing ase department na painaba khangan ki adubu state OM na lupa lakh 10,000 gi manungda leiba civil work singi tender amata bilel beneficiary committee VBC da work award taunaba center issue tawkiba leite amasung thabak sing ase bilel beneficiary committee VBC singda thabak sing ase award tawki